Ada male. Tutu male. Kapit itu babung male hawe. Tutu male. Pasal tahu yang kalau. Lama berjalan ngau lama he. Itu là sao đây? Cái nó thóc có đúng hay đúng không? Chị đi em thi hay đúng mà lại. Em thi hay đúng mà lại chị đi. 이 신흥셀레가 띵아망아 먹기 마띵 마야요 땡바는 마꾸이고 산업한반 타진이 왕의 믿고 프라당 산업한반 딱강한 토이비 아이전님과 하이저기 니전님과 니저기 하이당아 시야이 버려먹고로 답이 많았으니 아웅 하이 홈럽 기도는 반 아니 이렇게 하면 아꾸 왜 죽이게 아니라 막 길어. 아무도 없어도 무슨 못 따고 별로. 시간 기사도 거기는 그 한가만 저기냐 가지고 한가만 속라 먹고 되겠네 뭐 이제. 아들 막 기는 것만 먹는 거야. Mama itu yang lain tu nak. Mama suka dia selalu. Mama suka suka lain. Kau berdepan. 복색 바람이 많아. Làm gì tại tận? hả? Lanjut lagi. Lain yang ngasih. Kalau siapa saudara, ngasih yau deh, makan yau deh, maroi, yongsak, amin, kabi, kilo yau deh, ngasih. Do, mem, si hau ni nak kali, si dah sawi thongba, kerjaba, mulai deh, ngayai baga kerja thab ni. Farin hayeng so ka din na. Cái story ham tông hệ sang nghiệp rồi quả. Từ lùi cái cặp cái đôi. Mà đi cặp số cặp. 기지 갑 진지. 진지. 지만하니 바잉이지 갑티버지. 구슬레티. 나범 디 톡네. 아시 바잉이면 왜 나가. 나버네 나버네. 가더라. Tak kira tu dia. Jatuh. Pabungi macaro. Sana. Sekutun gitu ya. Sana.
Mau ni yang ni. Bayar ni kau tu nak. One man ki ko. Tu mandi tahu tak? Cảm ơn không? Đấy đâu. Che, cảm ơn không? Say one, two. Say tay. बांधने के लिए इस मेटल टिप को बकल में डालें और पट्टी खींचकर इससे कस लीजिए। पेटी खोलने के लिए फ्लैप उठाइए और दोनों छोरों को Babung bro jatuh ba. Chơi ini, ayo. Try Karo. Only for 3 minutes. Then. Baca gigi ya? Baca gigi duk sih mbak. Duk sih. Yeah, it's 1 minute. Skip sorry. Gigi tak. Ay gigi toy toy. Toy toy. Gigi. Gini sih. Gini sih. Gini sih. Tanaw kasi. Sige mo.
thôi đi. Thôi đi. Có máy chào tôi nô, có máy nó chào tôi nô. Cho được đi. 그것도 단말로 와. 그것도 단말로. 팡크레 jangan lupa di 팡크레. Thằng gặp phải lần này xin cảm ơn em. Khổ, tao bị nuôi này mà. xong thôi thì 강해. 준비. 야. Wow, gini Gibi. 남자랑 너랑 진짜. 마모 라오 안 타요. 마모 타기. Nào thì ta chỉ cặp, cút ta cặp, chỉ cặp. Cặp đi, Yona đây. ABC. Kaki. Butuh. Minggu letak. Lau. Sumain tawdana ay ichanu pase magi angang oibagi matamdo haitare chahi amaga khara tha humuk haitare chahi amaga tha humuk se ma yawana swaina magi iramdam haitare koi gi iramdam iraipak manipur da imphal da chaujare e tuga khang da ba haitare khang da na laibak thiba kanglup ki oiba mayamnasu awaba nangiba hoji yam kanna awaba mipum khudima awaba nangnari haitare ko aduda aigi su thamoi sokpa haidi tanja khara dum laitaba nate aisu lamdam sigi thokliba irang sida yam haksinna mayamna wariba mayam su waminari haitare lan thengnaba chatpi be chinnaw sing irei cha ifurup kannabai damta topi rei be chinnaw sing adukki matek thawang na thangkache agi thamoi de ya haitare agi thamoi de gi yamna thagat pa phongtok che kari gumba khoina lan phamda chatlaga khoina ngamdaba kharadang tawninga ga chu ngamdaba haitare adu mi gi problem mayam lai aduna ayon da su dum mayamna aisu mayam dum tinai loinai aibu khangbiba mayam su leiramani adu mayamna su dum just tawbi haitare laibak thiba haidura phatba haidura aisu khangde aigi punsi gi haitare khongchat amada aigi ketang punsi mamang irang si hek laktre gi mamang 2020 haitare sidai sida aigi loina jabi aigi
ꯅꯨꯄꯤꯁꯦ ꯕꯥꯏ ꯐꯩ ꯅꯤꯉꯣꯜꯅꯦ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯗꯨꯝ ꯊꯝꯖꯒꯦ ꯃꯥꯁꯦ ꯏꯝꯐꯥꯜꯗ ꯄꯣꯛꯄꯅꯦ ꯃꯥꯁꯨ ꯏꯝꯐꯥꯜꯗ ꯄꯣꯛꯄ ꯅ꯭ꯌꯨ ꯆꯦꯀꯣꯟ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯄꯣꯛꯆꯔꯒ ꯆꯥꯎꯖꯔꯛꯄꯅꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯂꯩꯃꯤꯟꯅꯔꯤ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯖꯥꯇꯤ ꯑꯇꯣꯞꯄꯒꯤ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯁꯦ ꯅꯨꯡꯁꯤꯕ ꯃꯤꯕꯨ ꯅꯨꯡꯁꯤꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯐꯥꯎꯕ ꯃꯤꯕꯨ ꯅꯨꯡꯁꯤꯕ ꯌꯥꯝ ꯉꯝꯕ ꯖꯥꯇꯤ ꯑꯃꯅꯦ ꯊꯝꯖꯒꯦ ꯑꯗꯣ ꯑꯩꯁꯨ ꯂꯩꯃꯤꯟꯅꯔꯨꯔꯕ ꯀꯧꯕꯅꯤꯅ ꯏꯝꯐꯥꯜꯗ ꯂꯩꯃꯤꯟꯅꯔꯛꯄ ꯊꯦꯡꯅꯔꯛꯄ ꯀꯧꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯅꯨꯡꯁꯤꯅꯗꯅ ꯌꯨꯝꯕꯥꯟꯕꯒꯤ ꯂꯝꯕꯤꯗꯨꯗ ꯆꯪꯉꯨꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯒꯤ ꯀꯩꯅꯣꯗ ꯑꯩꯒꯤ ꯁꯥꯒꯩꯗ ꯃꯥ ꯇꯤꯜꯂꯦ ꯑꯗꯨꯒ ꯑꯩꯒꯤ ꯁꯥꯒꯩꯗ ꯇꯤꯜꯂ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯗꯅ ꯑꯩꯈꯣꯏ ꯏꯆꯥ ꯆꯥꯎꯈꯠꯂꯛꯇꯅ ꯇꯧꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩ ꯀꯩꯗꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯏꯔꯥꯡꯁꯤꯅ ꯅꯪꯉ ꯃꯇꯨꯡꯗ ꯑꯩꯉꯣꯟꯗ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯑꯩꯒꯤꯁꯨ ꯌꯥꯝ ꯕꯦꯛꯒ꯭ꯔꯥꯎꯟ ꯌꯥꯝ ꯂꯤꯡꯅ ꯍꯧꯖꯔꯛꯄ ꯃꯤꯗꯤ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯈꯔ ꯍꯣꯠꯅꯖꯕ ꯑꯩꯒꯤ ꯅꯨꯄꯤꯒ ꯇꯧꯔꯒ ꯈꯔ ꯍꯣꯠꯅꯖꯔꯒ ꯕꯤꯖꯤꯅꯦꯁ ꯃꯆꯥ ꯉꯝꯅꯕ ꯍꯤꯡꯕ ꯉꯝꯅꯕ ꯈꯔ ꯇꯧꯕꯁꯤꯗ ꯃꯌꯥꯝꯅꯗꯤ ꯎꯕꯤꯔꯝꯕ ꯌꯥꯏ ꯑꯗꯨꯝ ꯍꯥꯏꯗꯤ ꯌꯥꯝ ꯀꯩꯅꯣꯝꯃꯗ ꯎꯕꯤꯔꯝꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯋꯥꯏ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯕꯅꯦ ꯑꯗꯨꯕꯨ ꯄꯨꯟꯁꯤꯁꯦ ꯏꯃꯥ ꯏꯄꯥꯅ ꯀꯩꯔꯥꯛ ꯊꯥꯕꯤꯔꯝꯕ ꯃꯤꯑꯣꯏꯗꯤ ꯅꯠꯇꯕꯅꯤ나 ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯔꯒ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯍꯤꯡꯅꯕ ꯍꯣꯠꯅꯕꯅꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩ ꯌꯥꯝꯅꯁꯨ ꯆꯪꯅꯤꯡꯗ꯭ꯔꯦ ꯑꯗꯨ ꯑꯩꯒꯤꯁꯨ ꯇꯁꯦꯡꯅ ꯏꯃꯥ ꯏꯄꯥ ꯀꯩꯅꯣ ꯕꯦꯛꯒ꯭ꯔꯥꯎꯟ ꯌꯥꯝꯅ ꯍꯥꯏꯗꯤ ꯏꯃꯥꯁꯨ ꯄꯤꯛꯏꯉꯩꯗ ꯂꯩꯈꯤꯗ꯭ꯔꯕꯅꯦ ꯑꯩꯒꯤꯗꯤ ꯑꯗꯨꯒ ꯏꯄꯥꯁꯨ ꯍꯥꯏꯗꯤ ꯏꯃꯥ ꯏꯄꯥꯅꯤꯃꯛ ꯍꯥꯏꯗꯤ ꯂꯩꯇꯅ ꯆꯥꯎꯔꯛꯄꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯈꯤꯇꯪ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯃꯔꯦꯟꯗ ꯆꯥꯎꯔꯛꯑꯕ ꯃꯇꯨꯡ ꯑꯩ ꯅꯨꯄꯤꯒ ꯊꯦꯡꯅꯖꯔ ꯃꯇꯨꯡ ꯂꯥꯟꯁꯦ ꯑꯃꯨꯛ ꯅꯪꯉꯀꯥꯟꯗ ꯑꯃꯨꯛ ꯑꯩꯅ ꯉꯁꯤ ꯂꯥꯟꯐꯝꯗ ꯆꯠꯂꯒ ꯑꯩ ꯂꯥꯟ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯃꯔꯨꯞꯁꯤꯒꯤ ꯀꯥꯟꯇꯣꯗ ꯁꯥꯕꯜꯗ ꯂꯥꯟ ꯀꯟꯅ ꯇꯧꯊꯔꯛꯄ ꯃꯇꯝꯁꯤ ꯂꯩꯃꯈꯣꯡꯂꯣꯝꯒꯤꯁꯤꯗ ꯑꯩ ꯀꯟꯅ ꯆꯠꯇꯅ ꯀꯩ ꯋꯥꯠꯂꯤ ꯈꯣꯠꯂꯤꯅ ꯄꯥꯡꯕ ꯌꯥꯝ ꯇꯧꯔꯝꯃꯦ ꯑꯗꯨꯗ ꯑꯩꯒꯤ ꯄꯥꯡꯕ ꯍꯥꯏꯁꯦ ꯑꯩ ꯀꯩꯅꯣ ꯈꯔ ꯄꯥꯡꯉꯝꯃꯦ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕ ꯄꯣꯠ ꯈꯔ ꯏꯃꯥꯟꯅꯕꯗꯨꯅ ꯑꯗꯨꯝ ꯈꯪꯕꯤꯒꯅꯤ ꯑꯗꯨꯒ ꯂꯝꯗꯨꯗ ꯈꯨꯟ ꯉꯥꯛꯄꯤꯍꯧꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯈꯔꯅ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯅꯁꯨ ꯄꯥꯡꯕ ꯉꯝꯕ ꯈꯔꯗꯤ ꯄꯥꯡꯉꯝꯕꯅꯦ ꯑꯗꯨꯕꯨ ꯑꯩꯁꯨ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯈꯔ ꯂꯩꯖꯩ ꯑꯗꯨꯒꯤ ꯏꯌꯥꯝꯕꯒ ꯇꯧꯔꯒ ꯑꯗꯨꯝ ꯆꯠꯂꯦ ꯒꯥꯔꯤ ꯄꯨꯊꯣꯛꯇꯅ ꯑꯗꯨꯝ ꯆꯠꯂꯒ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯒꯁꯤ ꯀꯩꯁꯨ ꯈꯜꯂꯨꯗꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯃꯥꯁꯨ ꯃꯩꯇꯩ ꯃꯩꯇꯩ ꯑꯃꯗ ꯑꯣꯡꯉꯕꯅꯤꯀꯣ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯆꯦꯟꯈꯤꯕ ꯈꯣꯠꯈꯤꯕ ꯑꯗꯨꯅ ꯑꯃ ꯑꯣꯏꯔꯒ ꯅꯪꯗꯤ ꯑꯩꯒꯤꯗ ꯑꯣꯡꯉꯕꯅꯤ ꯅꯪꯗꯤ ꯀꯩꯝꯇ ꯅꯪ ꯑꯗꯨꯝꯕꯁꯨ ꯂꯩꯕ ꯌꯥꯗꯦ ꯅꯪ ꯁꯤꯗꯗꯤ ꯑꯩꯒꯤꯗ ꯑꯗꯨꯝ ꯑꯩꯒꯤ ꯄꯣꯠꯁꯤꯗ ꯂꯦꯞꯄꯒ ꯅꯪꯁꯨ ꯂꯩꯒꯗꯕꯅꯤ ꯃꯥꯁꯨ ꯑꯗꯨꯝ ꯂꯩ ꯑꯩꯒꯤ ꯏꯆा ꯑꯄꯤꯛꯄꯗꯣ ꯑꯗꯨꯒꯤ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯒꯤꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯗꯣ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯃꯥꯁꯨ ꯑꯗꯨꯒꯨꯝꯕ ꯀꯩꯁꯨ ꯃꯔꯛꯁꯤꯗ ꯂꯩꯇꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯔꯛꯇ ꯑꯗꯨꯝ ꯄꯦꯟꯅꯗꯕ ꯍꯥꯏꯁꯦ ꯄꯦꯟꯅꯗꯕꯗꯤ ꯃꯌꯥꯝ ꯂꯩꯅꯕꯅꯤꯅ ꯑꯗꯨꯝ ꯃꯥꯒꯤ ꯃꯣꯠꯇꯤ ꯑꯗꯨꯝ ꯂꯩꯅꯔꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯂꯥꯟ ꯑꯁꯤꯕꯨ ꯀꯅꯥꯅ ꯄꯦꯟꯕꯁꯨ ꯑꯝꯇ ꯌꯥꯎꯗꯦ ꯊꯃꯣꯏꯗ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕꯗꯣ ꯊꯣꯛꯑꯣꯅ ꯇꯝꯃꯕꯅꯤꯅ ꯏꯁꯣꯔꯅ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯊꯣꯛꯍꯜꯂꯨꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯅꯣꯡꯃꯇ ꯃꯤꯑꯣꯏꯕ ꯑꯝꯇꯗ ꯂꯥꯟꯅꯔꯨꯕ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯔꯥꯟꯕ ꯃꯤꯒꯤ ꯑꯗꯨꯝ ꯗꯟꯗꯤ ꯐꯪꯖꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯏꯐꯨꯔꯨꯞ ꯏꯖꯥꯇꯤ ꯑꯩꯒꯤ ꯃꯅꯤꯄꯨꯔ ꯑꯩꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯗꯕꯗꯤ ꯌꯥꯗꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯁꯨ ꯁ꯭ꯇꯦꯟ ꯇꯧꯖꯩ ꯃꯩꯇꯩ ꯑꯃꯒꯤ ꯏ ꯑꯃ ꯑꯩꯒꯤ ꯁꯤꯡꯂꯤꯗ ꯆꯦꯜꯂꯤ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯏꯔꯝꯗꯝ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯑꯩꯁꯨ ꯑꯗꯨꯝ ꯊꯝꯖꯒꯦ ꯑꯗꯨꯒ ꯉꯁꯤꯐꯥꯎꯗ ꯑꯩꯒꯤ ꯅꯨꯄꯤꯒꯤꯁꯨ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯉꯁꯤꯐꯥꯎꯗ ꯅꯦꯒꯦꯇꯤꯞ ꯑꯣꯏꯕ ꯑꯩꯉꯣꯟꯗ ꯂꯩꯃꯤꯟꯅꯔꯤꯅꯦ ꯑꯗꯨꯗ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯀꯩꯒꯨꯝꯕ ꯑꯃꯇ ꯉꯥꯡꯕ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯅꯨꯄꯤꯕꯨ ꯀꯟꯈꯠꯄꯒꯤ ꯅꯠꯇꯦ ꯑꯗꯣ ꯑꯩꯅꯁꯨ ꯃꯣꯏꯒꯤ ꯉꯥꯡꯉꯨꯕ ꯂꯩꯇꯦ ꯑꯗꯨꯒ ꯔꯦꯁꯄꯦꯛ ꯇꯧꯋꯦ ꯀꯩꯁꯨ ꯑꯩꯅ ꯃꯩꯇꯩꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯗ ꯃꯥ ꯀꯩꯁꯨ ꯍꯥꯏꯕ ꯂꯩꯇꯦ ꯃꯥꯅꯁꯨ ꯑꯗꯨꯝ ꯌꯥꯝ ꯌꯥꯎꯖꯅꯤꯡꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯇꯥꯟꯖꯥꯗꯣ ꯐꯪꯗꯕ ꯃꯉꯣꯟꯗ ꯂꯨꯍꯣꯡꯕ ꯏꯕꯥꯅꯤꯁꯦ ꯅꯧꯔꯤꯕꯒ ꯑꯣꯏꯕꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯤ ꯅꯍꯥꯒꯤ ꯇ꯭ꯔꯦꯟ ꯑꯃꯗ ꯆꯠꯊꯔꯕꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯀꯩꯀꯥ ꯑꯗꯨ ꯃꯌꯥꯝ ꯑꯃ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯗꯨ ꯕꯥꯏ ꯐꯩꯅꯤ ꯑꯗꯨꯅꯤ ꯈꯪꯅꯕ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯏꯝꯄꯦꯛꯇꯤ ꯑꯗꯨꯝ ꯇꯧꯋꯦ ꯑꯩꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯁꯦ ꯋꯥꯍꯩ ꯌꯥꯝ ꯁꯥꯡꯉꯦ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯌꯨꯝꯁꯦ ꯂꯨꯍꯣꯡꯉ ꯃꯇꯨꯡ ꯑꯩ ꯌꯨꯝ ꯍꯥꯟꯅ ꯍꯤꯡꯒꯣꯜ ꯃꯆꯥ ꯑꯃꯈꯛ ꯂꯩꯖꯩ ꯑꯗꯨ ꯌꯨꯝ ꯍꯥꯟꯅ ꯁꯥꯔ ꯈꯣꯠꯂ ꯂꯩꯖꯕ ꯅꯠꯇꯕꯅꯤ나 ꯑꯩꯒꯤ ꯅꯨꯄꯤꯁꯤꯒꯤ ꯃꯀꯨꯕꯣꯛꯅ ꯍꯤꯡꯒꯣꯜ ꯑꯃ ꯄꯤꯕꯤꯔꯒ ꯅꯪꯅꯤ ꯌꯨꯝ ꯁꯥꯕ ꯇꯦꯛ ꯍꯣꯠꯅꯔ ꯌꯨꯝ ꯁꯥꯎ ꯈꯣꯠꯂꯣꯅ ꯇꯧꯔꯒ ꯌꯨꯝ ꯁꯥꯔꯤꯉꯩ ꯃꯔꯛꯁꯤꯗ ꯂꯩꯅꯕ ꯌꯥꯗ꯭ꯔꯤ ꯍꯧꯖꯤꯛ ꯌꯨꯝꯁꯤꯁꯨ ꯑꯗꯨꯒꯤ ꯃꯔꯛꯁꯤꯗ ꯑꯩꯒꯤ ꯁꯉꯥꯏꯄ꯭ꯔꯧꯗ ꯂꯩꯖꯕꯅꯦ ꯑꯩꯒꯤ ꯅꯨꯄꯤꯁꯤꯒꯤ ꯀꯩꯅꯣꯒꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯍꯤꯡꯒꯣꯜ ꯃꯆꯦꯠ ꯑꯃ ꯎꯟꯕꯤꯗꯅ ꯑꯗꯨꯃꯥꯏꯅ ꯂꯩꯖꯕꯅꯦ ꯑꯗꯨꯕꯨ ꯎꯜꯂꯤꯕ ꯍꯤꯡꯒꯣꯜꯁꯦ ꯑꯩ ꯅꯨꯄꯤꯒꯤ ꯃꯣꯏꯒꯤ ꯃꯃꯤꯡꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯥꯒꯤꯁꯨ ꯍꯦꯛ ꯂꯨꯍꯣꯡꯉꯛꯄ ꯅꯧꯔꯤꯕꯅꯤꯅ ꯏꯕꯥꯅꯤꯁꯦ ꯂꯣꯏꯅꯃꯛ ꯑꯣꯟꯊꯣꯛꯄ ꯈꯣꯠꯇꯣꯛꯄꯗꯤ ꯂꯣꯏꯅꯃꯛ ꯇꯧꯗꯦ ꯑꯩꯒꯤ ꯃꯤꯡꯗꯁꯨ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯎꯟꯖꯔꯛꯄ ꯃꯄꯥꯅ ꯃꯥꯒꯤ ꯃꯃꯤꯡꯗ ꯄꯤꯕꯤꯔꯛꯄ ꯍꯤꯡꯒꯣꯜꯗꯣ ꯑꯩꯒꯤ ꯃꯤꯡꯗ ꯑꯣꯟꯊꯣꯛꯑꯣ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯍꯥꯏꯔꯨꯅꯤ ꯑꯩꯁꯨ ꯑꯗꯨꯅ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯑꯃ ꯑꯣꯏꯒꯗꯕꯅꯤꯅ ꯑꯩꯁꯨ ꯍꯥꯏꯗꯦ ꯑꯗꯨꯒ
ꯑꯗꯨ ꯍꯥꯏꯗꯕꯅꯤꯅ ꯑꯗꯨꯝ ꯑꯩꯒꯤ ꯍꯤꯡꯒꯣꯜꯃꯛꯅꯦ ꯈꯜꯂꯒ ꯑꯩꯁꯨ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯦ ꯍꯥꯏꯇꯥꯔꯦ ꯂꯩꯀꯥꯏ ꯇꯤꯟꯅꯅꯕ ꯍꯣꯠꯅꯗꯅ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯊꯣꯛꯂꯛꯏꯕ ꯊꯧꯗꯣꯛꯁꯦ ꯏꯔꯥꯡꯁꯦ ꯊꯣꯛꯂꯛꯄꯐꯥꯎꯗ ꯑꯩ ꯑꯗꯨꯝ ꯀꯩꯝ ꯈꯜꯂꯨꯅꯨ ꯑꯩ ꯂꯩꯁꯤꯗꯤ ꯑꯩꯁꯨ ꯃꯩꯇꯩꯅꯤ ꯃꯩꯇꯩ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯁꯨ ꯑꯩ ꯃꯩꯇꯩꯅꯤ ꯑꯩꯅ ꯑꯗꯨꯝ ꯑꯩꯒꯤ ꯋꯥ ꯑꯗꯨم ꯇꯥꯒꯅꯤ ꯑꯩꯅ ꯍꯥꯏꯔꯒꯗꯤ ꯑꯩꯁꯨ ꯃꯩꯇꯩꯅꯤꯅ ꯃꯩꯇꯩ ꯑꯃꯒꯤ ꯋꯥꯗꯤ ꯇꯥꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯑꯩꯁꯨ ꯑꯗꯨꯝ ꯑꯩ ꯅꯨꯄꯤꯗ ꯍꯥꯏꯗꯤ ꯄꯨꯛꯅꯤꯡꯗꯣ ꯁꯣꯟꯊꯗꯅꯕ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩꯃꯤꯟꯅꯔꯝꯃꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯌꯦꯡꯁꯤꯟꯕꯤꯕ ꯍꯥꯏꯗꯨꯔꯥ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯀꯣ ꯑꯗꯨ ꯃꯌꯥꯝꯗꯁꯨ ꯑꯩ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯅꯗꯤ ꯋꯥꯔꯧꯖꯕꯒꯤ ꯑꯗꯨꯒꯤꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯀꯩꯅꯣꯝꯇ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩ ꯑꯃ ꯑꯣꯏꯕꯒꯤ ꯑꯩꯒꯤꯁꯨ ꯌꯦꯡꯗꯤ ꯌꯦꯡꯕꯤꯔꯛꯇꯦ ꯀꯩꯝꯇ ꯑꯩꯁꯨ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯅ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯑꯩꯅ ꯃꯇꯝꯗꯨꯗ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯂꯥꯟ ꯍꯧꯔꯛꯄ ꯃꯇꯝꯁꯤꯗ ꯃꯆꯥ ꯑꯩ ꯂꯥꯟ ꯌꯥꯎꯕ ꯊꯣꯛꯇꯕ ꯌꯥꯗꯦ ꯈꯣꯠꯇꯦ ꯏꯃꯥꯟꯅꯕ ꯏꯌꯥꯝꯕ ꯃꯌꯥꯝꯅ ꯆꯠꯂꯤꯁꯤ ꯊꯣꯛꯇꯕ ꯌꯥꯗꯦ ꯈꯣꯠꯇꯦꯅ ꯑꯗꯨꯝ ꯍꯥꯏ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯍꯥꯏ ꯅꯆꯥꯁꯦ ꯆꯍꯤ ꯑꯃꯒ ꯊꯥ 2-3 ꯐꯥꯗ ꯉꯥꯏꯔꯤ ꯌꯨꯝꯁꯤꯗ ꯑꯩꯒ ꯃꯥꯒꯇꯪ ꯂꯩꯍꯧꯔꯒ ꯅꯪꯅ ꯆꯠꯈ꯭ꯔꯒ ꯁꯤꯗ ꯍꯣ ꯍꯥ ꯍꯥꯏꯔꯒ ꯀꯩꯅꯣ ꯇꯧꯗꯣꯏꯁꯦ ꯈꯣꯠꯇꯣꯏꯁꯦꯅ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯗ ꯑꯩꯗꯤ ꯑꯍꯜ ꯑꯃ ꯂꯩꯖꯕ ꯅꯠꯇꯕꯅꯤನ ꯑꯩ ꯌꯨꯝꯗꯨ ꯂꯩꯃꯤꯟꯅꯕ ꯅꯠꯇꯕꯅꯤꯅ ꯑꯩꯁꯨ ꯑꯗꯨꯒꯤ ꯈꯥꯡꯉꯒ ꯑꯩꯁꯨ ꯂꯥꯟ ꯆꯠꯄ ꯈꯣꯠꯄ ꯅꯠꯇ꯭ꯔꯒꯅ ꯏꯔꯥꯡꯒꯤ ꯆꯠꯀꯗꯕ ꯃꯌꯥꯝꯗꯣ ꯆꯠꯄ ꯉꯝꯈꯤꯗꯦ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯏꯌꯥꯝꯕ ꯈꯔ ꯂꯩ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯆꯠꯁꯦ ꯈꯣꯠꯁꯦ ꯑꯗꯨꯝ ꯍꯧꯕꯤꯕꯅꯦ ꯑꯗꯣ ꯑꯩꯁꯨ ꯑꯉꯝꯕ ꯃꯇꯝꯗꯗꯤ ꯆꯠꯂꯝꯃꯦ ꯐꯥꯎꯗꯅ ꯍꯧꯖꯤꯛꯀꯤ ꯁꯥꯕꯜ ꯇꯥꯅꯕ ꯆꯠꯄ ꯈꯣꯠꯄ ꯌꯥꯝ ꯇꯧꯈꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗꯁꯨ ꯍꯦꯟꯅ ꯑꯋꯥꯕꯁꯦ ꯅꯪꯗꯕ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯅꯪꯉꯦ ꯑꯗꯨꯒ ꯈꯤꯇꯪ ꯍꯣꯠꯅꯖꯔꯤꯕ ꯑꯩꯒꯤ ꯂꯩꯖꯕ ꯈꯔꯈꯛ ꯑꯗꯨꯒ ꯕꯤꯖꯤꯅꯦꯁ ꯃꯆꯥ ꯈꯤꯇꯪ ꯇꯧꯖꯕ ꯍꯤꯡꯅꯕ ꯇꯧꯖꯕ ꯃꯤꯒꯤꯗ ꯔꯦꯟ ꯂꯧꯔꯒ ꯍꯤꯡꯅꯕ ꯈꯔ ꯇꯧꯖꯕꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯀꯩ ꯈꯟꯕꯤꯕꯗꯩꯅꯣꯈꯪꯗꯦ ꯑꯩꯗꯤ ꯃꯩꯇꯩ ꯑꯃꯅ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯛꯄꯗꯣ ꯑꯩ ꯔꯤꯌꯦꯛ ꯇꯧꯒꯦ ꯈꯟꯗꯕꯅꯤꯅ ꯑꯗꯨꯝ ꯇꯨꯃꯤꯟ ꯂꯩ ꯉꯁꯤꯁꯨ ꯑꯗꯨꯝ ꯂꯩ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯎꯕꯤꯕ ꯃꯤꯅꯗꯤ ꯑꯩꯒꯤꯗꯒꯤ ꯀꯩ ꯇꯧꯕꯤꯈꯤꯒꯦ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯈꯪꯕꯤꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯃꯊꯪ ꯄꯤꯁꯜꯂꯛꯈꯤ ꯍꯥꯏꯇꯥꯔꯦ ꯂꯨꯞ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯃꯌꯥꯝ ꯄꯤꯕꯤꯒꯦ ꯑꯩꯁꯨ ꯑꯋꯥꯕꯗꯣ ꯑꯗꯨꯝ ꯊꯦꯡꯅꯒꯦ ꯈꯥꯡꯉꯤ ꯍꯧꯖꯤꯛꯁꯨ ꯈꯥꯡꯉꯤꯕꯀꯣ ꯑꯗ ꯍꯧꯖꯤक ꯃꯄꯥꯟ ꯂꯝꯗ ꯆꯦꯜꯂꯒ ꯃꯩꯇꯩ ꯑꯃ ꯑꯣꯏꯔꯒ ꯆꯦꯜꯂꯒ ꯂꯩꯕ ꯂꯣꯠꯂꯒ ꯂꯩꯕ ꯅꯠꯇꯦꯕ ꯍꯥꯏꯗꯤ ꯑꯩꯅ ꯂꯩꯔꯤꯁꯦ ꯍꯤꯡꯅꯕꯒꯤ ꯑꯩꯁꯨ ꯂꯥꯟꯊꯦꯡꯅꯔꯤꯕ ꯍꯤꯡꯅꯕ ꯑꯃꯒꯤꯗꯃꯛꯇ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯏꯆꯥ ꯑꯄꯤꯛꯄ ꯑꯩꯒꯤꯁꯨ ꯑꯃ ꯍꯧꯔꯛꯏ ꯑꯩꯁꯨ ꯃꯥ ꯉꯥꯛꯄ ꯇꯥꯕꯅꯤ ꯑꯩꯁꯨ ꯃꯩꯇꯩꯅꯦ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯩꯇꯩ ꯑꯃ ꯑꯣꯏꯕꯒꯤ ꯆꯞ ꯆꯥꯕ ꯂꯝꯕꯤꯗ ꯂꯤꯛꯂꯝꯗ ꯆꯠꯍꯟꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯃꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯑꯩꯒꯤ ꯋꯥꯁꯛꯅꯦ ꯁꯤꯃꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯁ꯭ꯇꯦꯟ ꯇꯧꯔꯒ ꯂꯩꯖꯕ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯍꯥꯛꯇꯛꯇꯒꯤ ꯑꯍꯜ ꯂꯃꯟ ꯂꯩꯇꯅ ꯑꯩ ꯑꯃ ꯍꯧꯔꯛꯈ꯭ꯔꯒꯁꯨ ꯑꯩꯒꯤ ꯏꯆꯥꯁꯤꯗꯤ ꯃꯃꯥ ꯃꯄꯥ ꯂꯩꯇꯅ ꯂꯤꯛꯂꯝ ꯈꯪꯗꯕ ꯀꯩꯅꯣ ꯑꯃ ꯑꯣꯏꯍꯜꯂꯣꯏ ꯍꯥꯏꯅ ꯋꯥꯁꯛꯄ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯑꯩ ꯉꯁꯤꯕꯨ ꯁ꯭ꯇꯦꯟ ꯇꯧꯔꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯑꯗꯨꯝ ꯍꯥꯏꯕꯤꯕ ꯌꯥꯎꯋꯦ ꯑꯩ ꯁꯤꯒꯨꯝꯕ ꯃꯥꯏꯐꯩ ꯅꯨꯄꯤ ꯂꯧꯔꯨꯔꯕꯅꯤꯅ ꯂꯥꯟꯁꯦ ꯈꯪꯍꯧꯗꯅ ꯍꯧꯔꯛꯑꯕꯅꯤna ꯑꯩꯅ ꯑꯩꯒꯤ ꯏꯔꯥꯜ ꯑꯣꯏꯅ ꯂꯣꯏꯅ ꯍꯩꯖꯜꯂꯛꯄ ꯑꯗꯨ ꯒ꯭ꯔꯨꯞ ꯋꯥꯆꯦꯞ ꯒ꯭ꯔꯨꯞ ꯑꯃ ꯍꯦꯛ ꯌꯥꯎꯔꯒꯁꯨ ꯍꯦꯛꯇ ꯀꯨꯀꯤ ꯂꯧꯕ ꯅꯨꯄꯥ ꯌꯥꯎꯔꯦꯒꯨꯝꯕ ꯀꯔꯝꯕ ꯃꯩꯇꯩꯒꯤ ꯑꯃꯅ ꯊꯣꯛꯅꯔꯤꯕ ꯂꯥꯟꯁꯤꯗ ꯑꯩꯒꯤ ꯃꯩꯇꯩ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯄꯥꯎ ꯇꯝꯗꯅ ꯀꯃꯥꯏꯅ ꯁ꯭ꯄꯥꯏ ꯑꯣꯏꯗꯣꯔꯤꯒꯦꯕ ꯁꯤꯒꯨꯝꯕꯒꯤ ꯀꯩꯅꯣꯃ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯀꯥꯟꯗ ꯔꯦꯁꯤꯁ ꯇꯧꯕꯩ ꯇꯥꯏꯞꯇ ꯑꯩꯉꯣꯟꯗ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯄ ꯑꯩꯉꯣꯟꯗ ꯌꯥꯝ ꯁꯣꯛꯆꯕ ꯅꯣꯏꯅꯅꯦ ꯈꯪꯕꯤꯔꯝꯃꯣꯏꯕ ꯑꯩꯁꯨ ꯌꯥꯝ ꯁꯣꯛꯏꯕ ꯌꯥꯝ ꯁꯣꯛꯆꯩꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯛꯄꯗ ꯌꯥꯝ ꯁꯣꯛꯑꯦꯕ ꯗꯤꯁꯀ꯭ꯔꯤꯃꯤꯅꯦꯠ ꯇꯧꯕꯤꯕ ꯄꯨꯔꯥ ꯀꯩꯅꯣ ꯑꯩꯁꯨ ꯃꯩꯇꯩ ꯁꯨꯡꯅꯠ ꯅꯠꯇ꯭ꯔꯕꯗꯧꯅꯒ ꯗꯤꯁꯀ꯭ꯔꯤꯃꯤꯅꯦꯠ ꯇꯧꯕꯒꯤ ꯃꯇꯥꯡ ꯈꯔ ꯑꯗꯨꯝ ꯌꯥꯎꯔꯛꯑꯦꯕ ꯑꯗꯨꯗꯨꯅ ꯑꯩꯅ ꯉꯁꯤ ꯊꯝꯖꯔꯤꯁꯤꯅꯤ ꯑꯩꯁꯨ ꯃꯩꯇꯩꯅꯤ ꯑꯩꯁꯨ ꯌꯥꯎꯕ ꯉꯝꯃꯦ ꯑꯩꯁꯨ ꯇꯧꯕ ꯉꯝꯃꯦ ꯕꯠ ꯉꯁꯤ ꯊꯣꯛꯑꯒ ꯂꯥꯟ ꯊꯦꯡꯅꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯣ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯑꯗꯨ ꯇꯧꯕ ꯉꯝꯕꯒꯤ ꯁꯛꯇꯤꯗ ꯂꯩꯔꯝꯗꯕ ꯑꯩꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯊꯣꯛꯅꯤꯡꯉꯦ ꯌꯥꯎꯅꯤꯡꯉꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯤꯛꯏꯕ ꯏꯆꯥꯅꯨꯄꯥꯁꯦ ꯃꯄꯥꯟꯗ ꯉꯁꯤ ꯆꯦꯜꯂꯒ ꯂꯩꯔꯤꯁꯦ ꯑꯩꯅ ꯂꯣꯠꯄ ꯅꯠꯇꯦ ꯑꯩꯒꯤ ꯅꯨꯃꯤꯠ ꯃꯇꯝꯁꯦ ꯁꯨꯝ ꯐꯖꯜꯂꯛꯇ ꯑꯩꯒꯤꯁꯨ ꯀꯩꯝ ꯌꯦꯡꯕꯤꯔꯛꯇ꯭रे ꯑꯩꯒꯤ ꯉꯥꯡꯕꯁꯨ ꯂꯩꯀꯥꯏꯗꯨꯗꯁꯨ ꯇꯥꯕꯤꯗ꯭रे ꯂꯩꯀꯥꯏꯅꯁꯨ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯀꯩꯝ ꯇꯧꯔꯣꯏ ꯂꯩꯌꯣ ꯈꯣꯠꯂꯣ ꯍꯥꯏꯕꯤꯗꯅ ꯈꯣꯠꯄꯤꯗꯅ ꯅꯪꯗꯤ ꯂꯩꯀꯥꯏ ꯇꯤꯟꯅꯗꯅ ꯇꯧꯔꯤ ꯈꯣꯠꯂꯤ ꯅꯪꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏꯗꯅ ꯄꯨꯛꯅꯤꯡ ꯆꯥꯎꯊꯣꯛꯅ ꯂꯩꯔꯝꯕ ꯇꯥꯔꯗꯤ ꯑꯩ ꯉꯁꯤ ꯂꯥꯟ ꯆꯠꯂꯝꯒꯅꯦꯕ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯨꯀꯣ ꯏꯃꯥ ꯏꯕꯦꯟꯁꯥ ꯑꯅ ꯑꯩꯅ ꯆꯠꯂꯝꯒꯅꯦꯕ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯄꯦꯟꯗꯕ ꯈꯔ ꯂꯩ ꯑꯩꯅ ꯂꯥꯜꯂꯝꯕꯁꯨ ꯌꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯉꯣꯟꯗꯁꯨ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯆꯨꯝꯕ ꯈꯔ ꯂꯩ ꯂꯣꯠꯂꯒ ꯑꯗꯨꯝ ꯀꯅꯥꯝꯇꯗ ꯉꯁꯤꯐꯥꯎ ꯍꯥꯏꯗꯦ ꯑꯗꯨꯒ ꯋꯥꯏꯑꯦꯕ ꯌꯥꯝꯅ ꯑꯩꯈꯣꯏꯁꯨ ꯋꯥꯏꯑꯦꯕ ꯋꯥꯗꯕ ꯅꯠꯇꯦꯕ ꯏꯆꯥ ꯑꯄꯤꯛꯄꯁꯦ ꯄꯨꯔꯒ ꯂꯥꯟꯖꯦꯟꯅꯔꯤꯅꯦꯕ ꯑꯩ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ
imphal de lan che la bane ngasi sheng ha ka da di khangbi ra mo mayam na di paisa ta la ga kuki nu pi ma loksal la ga lei khole khalam ga ne natte adu bodo khanbi ga nu tawbi ga nu maitai ma sa kya ma ai delhi de ngasi lei ai company ma tek imphal da company a chau na imphal da tek tau ta ngang sing coaching khra tau ba institute training khra tau jawa tau ba institute to ngasi adu dagi hen to pa thona khangna jarak pa sai dagi khangna rak pa mayang ma atop company khangna pa mayam du dagi help lo ro ai ngasi delhi da la pa maitai mayam maitai ma cha thaba phang da mayam lan sin ma mo phang da impact oi mayam ai thaba hap no hot na ra loi happy ba ji adum sida ai chin lau maitai chin lau mayam lei ba ang mayam chelak da daw ji smile tau se ko chen mayam happy mayam te moi help to assessment to ama da hai da ba ga ai loi chen bi room phang da bu chen bi ai di ai won da su ai gi maitai chin lau ta ai su angam ba khra di area khra da ai na ngam ba anything ai na ngam ba anyway to ai tau no di hot nai aduga akhoi ju lei da cha da na yam no harau nungai na lei ba te ma pa da lei kai nungai doi no iramdam irai kai tu da lei jara ga nungai jana lei jara ba imana ba mayam pul ga kai lei kai pun jara ga nungai ba sidai hen nungai ba life chibu kan mioi ba ma oina sidai ge hen na nungai ba life chibu karai lei ram do ge am ta hai view ne mayam su dum khang bi ram ne adu ai leibak ki seba tawning dana khoi su dum youth politics yaw na khotna khoi su marak ta tha dana BJYM yaw dana khotna adu gi state ki thak ta pham ga pu dana dum yaw jari ne taw jari ne adu ngasi di ai gi yaw ba mayam duna ingon do ino onjal laga hai ta adu no ino maram oi raga ingon da nushi da ba rajniti gi lam ji nushi da su yaw nushi ba su yaw si mayam sina onjan bi raga oina taw bai mong da la akre pura yaw su adu gum ba gi pot tu di khoi di ai di never ai su mai te gi I cheli ai gi isada ai gi icha da hore I bi cha da ai gi mai te gi liklam ngak na chap ba mai te mu oi ba gi anga ma do ai icha nu pa ma put kro kani du ne mayam icha nu pa su si da sum ang chahi ma tha ani kem ta khang dri ngai da porok pa do ji chahi ani ga khra henjal phajal e tha ma pan hela ba ni na adu angang su si da chaw re mari kai have lei tre tinan ngai lei tre ka dai thok tre cha nu pa bo ngau do re ai gi lai bak thi ba nai ta yum kai lo chalo de lai ba ya ba tan ja da su oi de adu du ga hojik se yam phibam za dre hai da seng na de adu business tek tau jam adu tau ba ya na hing ba ya na ba khra sida hona ga lei si adu ma'am ngasai ge ai gi cha gi kano ma'am di dum ma'am da yengan gre do ji hujik ki hai ta presently ma se kamaina karamba size ta lei ge to ma'am do dum chara ge ai gi awa ba ha share tau jabane marakta ma'am da boring chu halle na su waro bi gano ai su tanja do ma'am da phong tok pa gi share tau wi tanja swai lei ta da phong tok sa bane ado ma'am thank you yang bi ba sing su share tau bio nuai bi ga di dum share tau bio ta bio khoi su na wa na lei ni ne hai ba sem tang khang bio si ne thank you to bye bye ta bye bye ma'am da high five to high five to high five high five Clap, clap. Clap, clap. Can you shake your head no? No. 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 Do hai. A shoe. Do. Shoes hai. Shoes. Does puppy?
better down. Take. Bed boy. Nang a bed boy. Anh thấy đâu nó tông một hai rồi mà nó ta. Nó ra pi trên đó này. Có pi mà sao? Anh này nó ta. Anh phải nói thế hai con nó ta. Hai thế rồi này. Tông con nó hai.